ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯗꯤꯜꯂꯤ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯍꯣꯏ ꯉꯥꯛꯇꯅꯦ ꯏꯆꯦ ꯍꯣꯏ ꯃꯌꯥꯝꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯕꯥꯇꯣꯟ ꯄꯤꯕ ꯂꯥꯛꯏꯅꯦ ꯑꯗꯣ ꯂꯤꯁꯤꯄꯤꯌꯥ ꯀꯩ ꯍꯥꯏꯅꯤꯡꯕ ꯈꯤꯇꯪ ꯍꯥꯏꯕꯤꯔꯣ ꯑꯗꯨꯗꯤ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯩꯒꯤ ꯃꯤꯇꯝ ꯕ꯭ꯔꯦꯛ ꯍꯧꯖꯤꯛꯀꯗ ꯍꯧꯗ ꯉꯥꯏꯔꯦꯀꯣ ꯇꯥꯏꯃꯤꯡꯁꯦ ꯆꯞ ꯆꯥꯏꯌꯦꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏ ꯕꯣꯕꯣꯛ ꯍꯣꯏ ꯁꯤꯗ ꯂꯣꯏ ꯂꯥꯛꯑꯦ ꯑꯩꯉꯣꯟꯗ ꯏꯟꯚꯤꯇꯦꯁꯟ ꯆꯤꯊꯤ ꯄꯤꯅꯕ ꯃꯌꯥꯝꯅ ꯈꯜꯂꯝꯒꯅꯤ ꯀꯩꯒꯤꯅꯣ ꯏꯟꯚꯤꯇꯦꯁꯟꯁꯦ ꯄꯤꯔꯛꯏꯁꯦ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯏꯟꯚꯤꯇꯦꯁꯟ ꯄꯤꯔꯛꯏꯁꯦ ꯀꯀꯥꯅ ꯌꯥꯎꯅꯕ ꯁꯔꯨꯛ ꯌꯥꯎꯅꯕ ꯑꯗꯨꯗꯤ ꯑꯩ ꯌꯥꯎꯗꯣꯏꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯅꯕ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯅꯅꯕ ꯑꯩꯈꯣꯏꯒꯤ ꯑꯝꯕꯦꯗꯀꯔ ꯚꯋꯟꯗ 3rd of November ꯑꯩꯈꯣꯏ ꯍꯟꯗꯛ ꯆꯍꯤ 2024ꯁꯦ ꯗ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯃꯤꯟꯅꯗꯣꯏꯅꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯛꯇꯪꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗ ꯌꯥꯎꯔꯤꯕ ꯂꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯇ꯭ꯔꯨꯞꯁ ꯂꯣꯏ ꯄꯨꯟꯅ ꯑꯃꯠꯇ ꯁꯔꯨꯛ ꯑꯣꯏꯅ ꯌꯥꯎꯅ ꯌꯨꯅꯥꯏꯠ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯇꯤꯗꯣ ꯁꯣ ꯇꯧꯔꯒꯅꯦ ꯌꯥꯎꯃꯤꯟꯅꯁꯦ ꯄꯨꯟꯅ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯑꯩꯁꯦ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯦ ꯂꯣꯏ ꯂꯥꯛꯀꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯑꯃ ꯌꯥꯎꯃꯤꯟꯅꯁꯦ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯃꯩꯇꯩꯁꯨ ꯃꯌꯦꯛꯁꯨ ꯌꯥꯝ ꯍꯩꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯗꯨꯗꯤ ꯀꯀꯥ ꯊꯥꯒꯠꯆꯔꯤ ꯑꯩꯉꯣꯟꯗ ꯀꯧꯕꯤꯔꯛꯄꯒꯤ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯄꯤꯒꯦꯀꯣ ꯂꯥꯛꯆꯒꯦ ꯍꯥꯏꯌꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯂꯤꯁꯤꯄꯤꯌꯥꯗꯤ ꯑꯍꯥꯟꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯣꯏꯗꯣꯏꯅꯦ ꯃꯥꯒꯤ ꯃꯌꯥꯝꯅ ꯂꯥꯛꯇ꯭ꯔꯗꯤ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯗ ꯂꯩꯕ ꯂꯣꯏ ꯗꯦꯜꯂꯤ NCRꯗ ꯂꯩꯕ ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯩꯈꯣꯏ ꯆꯤꯡꯃꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯅꯅꯦ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯦ ꯂꯣꯏ ꯂꯥꯛꯄꯤꯌꯨꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯔꯨꯛ ꯄꯨꯟꯅ ꯑꯩꯈꯣꯏ ꯌꯨꯅꯤꯇꯤꯗꯣ ꯁꯣ ꯇꯧꯁꯦ ꯃꯌꯥꯝꯗꯁꯨ ꯀꯣ ꯍꯥꯎꯕ ꯍꯥꯎꯇꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯣꯠ ꯄꯨꯗꯕ ꯀꯩꯁꯨ ꯂꯩꯇꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏ ꯑꯃꯇꯪ ꯑꯣꯏ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗꯣ ꯎꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯗꯤꯜꯂꯤꯗꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯍꯥꯏꯇꯥꯔꯦ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯁꯦ ꯄꯨꯟꯁꯤꯜꯂꯒ ꯌꯥꯝꯕ ꯈꯔ ꯄꯩꯁꯥ ꯈꯥꯏꯅꯔꯒ ꯑꯩꯈꯣꯏꯅ ꯂꯩꯕ ꯂꯩꯇꯕ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯍꯟꯗꯛ ꯆꯍꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯀꯧꯕ ꯌꯥꯔꯛꯄꯒꯤ ꯃꯇꯥꯡꯒ ꯑꯣꯏꯕꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯅꯠꯇꯦ ꯀꯩꯅꯣ ꯍꯥꯎꯕ ꯍꯥꯎꯇꯕ ꯀꯣ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯌꯥꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯂꯤꯁꯤꯄꯤꯌꯥꯗꯤ ꯑꯍꯥꯟꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯣꯏꯗꯣꯏꯅꯦ ꯗꯦꯠ 3ꯗ ꯅꯨꯃꯤꯠꯇ ꯀꯧꯕꯁꯦ ꯂꯩꯇ꯭ꯔꯤ ꯃꯥꯒꯤꯗꯤ ꯍꯟꯗꯛꯀꯤꯗ ꯃꯌꯥꯝꯁꯨ ꯁꯣꯏ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯄꯨꯟꯅ ꯃꯤꯁ ꯇꯧꯔꯒꯨꯝꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯃꯤꯟꯅꯁꯦ ꯑꯍꯥꯎꯕ ꯏꯟꯖꯥꯡ ꯆꯥꯔꯅꯤ Manipuri biggest festival, ma'am. Please don't miss it, huh? Okay. Bye bye. See you on 3rd of November. At Ambedkar Bhavan, New Delhi, Jandewala, I think. Jandewala. Koi Rani Jhansi Road. Kolo bakek tai na bado, ma'am. Koi tukang report lo ni na kang cycle jumbo mari kang na. Already happy Ningol Chakuba in advance. Ako punna celebrate to binaj. Okay. Bye bye.